Phone ki betongan tongan ba Manipuri si phone sing digi maru oibi I pau sing khonga saraga Manipur top channel gi meki digi myam na thamjigi ahan mada athing ba thugai raga passenger service tawri ba singna launing ba atong ma laure Imphal digi CM gi yum gi thongal fau ba tong model pa samri laure Manipur COVID-19 gi laisa sando handana ba makal khuding ma ki passenger gari sing sen ba gi athing ba thamlingai gi serak ta Sienarako passenger puba gari singa launing ba atong ma laure Khoirambal kaithel lagi minister gi luwang sangbam da leiba mayung gi thongkal fawba petrol gi auto rickshaw ama nek laga tongduna satpada atong ma lupa samri laure haibigi wakat lakle lainga ki oina dinga si fawba passenger puba gari amata sien ba yare haibigi yathang thokhiba leitri adubo line khudingmakta passenger gari sing marang kaina siennarakle social distancing gi kanglon ama phawba ngaktana diesel auto rickshaw singda mi pik thana haplaga lambi lamjaw da thawba ore hairiba auto rickshaw sing adu mathau toriba police personnel singi mamangda selaga su kamdoribano haiba hangdre hanadi gari masing yamna lambi lamjaw da senba uramdi adubo haujik masing yamna senba ure aduga atong maldi makhoina launing basang lepsaraga laure Pambai legislator misa miyamna makhoigi sak thak phunbada awabu oinare hawkiba kumja English ngani ga kungi angan ba sarukta COVID-19 gi ahan ba web mayok naraba matungda khara makhai safarakpadigi laingak na thamlamba athingba sing tangkak naina komthokibani laibak thibadi chayesi gi angan ba sarukta gi hauna laisat asigi ani subu web lakpadigi state asida curfew amadi lockdown thamduna makhal kudingi passenger servicing athingba thamlakibani laisat asigi phibam khara makhai Pagalakpadegi lockdown amari curfew sing loktoki adubo laisat asi sandokpa thingnana balenga na lakotpa section thawangi saruk ama oina passenger servicing gi satpagi ayaba pidribani adumoinama tha kaya supham nompham khangdana lakpa amadi lairabagi pankhaina kanman khibana auto amadi music na singba passenger gari sing thawai khopak ta haptuna senba haunarakli hainasu pawsna makhatana phungdorakli Atopa pa omanamo speaker gi order handokrabani na go to hills boycott tawirenu singi lupsing Manipur Legislative Assembly gi hill areas committee da tampaki MLA mapan hapna speaker na thokibo order adu handokrabani na singi lup khrana go to hills boycott tawribasi makhata na tawbiganu haina ziriang rongi furup tare na punna khuyek bidunu thadorakpa sirol aman haidi ziriang rong intellectual forum Manipur gi president Gaikhang Duwan Pamai Ziriangrong Women Front Manipur ki President Thaitang Liu Pamai Ziriangrong Senior Citizen Association AMN ki President Olit Pamai Ziriangrong Human Right Protection Forum ki President Robert Ngonmai ex MDC Welfare Association Tamenglong District ki President Tedingnang Gangmai Kuilong Area Village Authority Council Association ki President Ngaubuibau amade People's Development Business Forum Tamenglong PDBF Digi Secretary MRS Asui Paumena Punu Kuyek Bidunu Tadurakpa Sirol Asina Sip Minister and Berena Lusingba Lenga Asilakpa Digi State Sida Singtam Thong Manana Sakotnaba Tabak Torum Kayamarum Pekalagli Ban Blockade Kunga Toromba Lamdam masida ngasidi asigumba khongjang sing asigi masing yam handakre asumna tangdu leitaba lamdam ama oirakpaga loinana sakhot thorangi thabak da su hena kumang choksilakli lamdam masida khundari ba tuwan ba furup singi marakta su nungsi sanabagi mari hena fagalakli masida lenga khakta da inthokpagi mahutta furup singna su amata obigi wakalonda nungsi sanana laminana bu khona ba mathau tai hainasu pausina su makhatana phongdorakli atopa paw manamo MLA Taragani Thugi case September Kunga Mathuda Sataragani Minister Nongthomam Berena Lusingbalenga ki Parliamentary Secretary Hablamba MLA Taragani Thui Office of Profit Kamari Lainana disqualify Taunanaba Kangabo Assembly Constituency ki Congress MLA Surja Kumar Okramna Supreme Court of India Thakiba Special Leave Petition Thas ki Kunga Mathudi hearing Sataragani case adu court asigi Justice Nageswarao Justice BR Gabai amadi Justice BB Nagar Than ki bench ta hearing sa thagadabani hari henisu paushna makhatana palli atopa paomana Imphal da thakun ga teret ki manung da train yorok lagani NFR lakadori ba thakun ga teret asi ki manung da Imphal da su railway service yorok tu India gi railway map ta sanba awang poki Madisubi state capital oiragani haina North East Frontier Railway NFR gi
PRO na phongdokre pausin hai North East Frontier Railway makhada Assam gi konung Guwahati Tripura gi konung Agartala amadi Arunachal Pradesh ki Itanagar ga yumthangnaba Naharlagunda railway line yaukrabani makha tarakpo ina Mizoram amadi Nagaland gi konung singdasu railway line yaunaba akan mamongna thabak sathari adumainama awang nongpok ki state oiriba Meghalaya amadi Sikkim gi oinadi railway line semagi thaba asi pakhat pa hogdri amaromdana sikre haina kiba Al Qaeda lusingba Al Zawahiri video da thulakre US ki matak satakhiba tamthiba terror attack adugi sahi kun gi tungda sikre haina riba Al Qaeda lusingba Ayman Al Zawahiri 9/11 gi sahi gi thorom da phongba video amada thulakre jihadist group singi online activity khungul lidiba US ta leiba SITE intelligence group na hiram kayamuki matangna Zawahiri na wangang khre haiki MSTE gi director Rita Kaist tweet tokhi mark sikre haina tongwa kya ngangna kiba Al Qaeda lusingba Zawahiri na anawba minute humfu gi video amada thulakre handaki matang sidadi mark sidri haibigi khudam khara fangle maru oina mark Sire tonga ngangna kiba December gi matungna thokiba thodok singi matangna palakre video aduda Zawahiri na Syria da Al Qaeda ga samnaba Huras al-Din na Russia gi military base amada satakhiba raid amagi matana ngaki raid adu makoina satakhiba haina January amada phongdokhi Afghanistan na Taliban gi mai pakhiba du Al Qaeda gi su mai pakpani haina video clip aduna Zawahiri bu puthokladuna haiki haina su pawsna makhatana su phongdorakli atopa paw amanamo Wilong Khulen da yongsak pambi sangwarum tilna sathoklamle Manipur gi maruoiba ensang mathil singi manungda ama oibita natana lakadoriba ningol sakauba yauna saye sigi losilakpada pangthoknagadoriba festive season singi miyamna pamnaba ensang mathil oinagadoriba yongsak sing panagadoriba Senapati district ki Wilong Khulen da hauba yongsak pambi sangwa hena masakhangdaba til amana yomsinduna paktaknana sathoknambadagi kumsi sahigi oina yongsak ki puthok handarakadra haibigi mipai papoknare Wilong Khulen da hauba yongsak pambi singda mayoknarakliba phibam asigi matangna Wilong subdivision gi block development officer gi thausu puriba subdivisional officer nongthomam surana pauksi asida hai haujuk Wilong Khulen gi yongsak pambi singi maru oina yongsak pangadoriba mapal sing yongsak kapsi amasum yongsak pambi singi leibak ki tainaba makhongi mara sing yauna pambi sing paktaknana sathokpagi thaudok sing khul asigi yongsak pambi sangwagi matak thokre haina spali atopa pawamana minister oiba haitaba ikainingai ni MPCC gi president su oiramba hanagi minister Moirangthim Okendro gi miyeng makhada hairo AC da covid ki mari lainana mating pangnana bagi damak teng bang haina mingthon bi scheme ama haudokki bagalunena ahan bagi oina AC gi bengi khungangi Nupi marfuga marida lupa lising manga yenthokre bengi community hall bengi women unit congress committee amadi 33/17 bengi unit committee ni sinduna pangthokiba thauram da hanagi minister M Okendro na athoiba mikthunglen amasum hairok block congress committee gi president thoksum branjana thauram mapu amadi sarangpat jila parishad ki member PS Heramani amasum wangkhem jila parishad ki member KS Sobana akhanaba mithungsi oiki hainasu pawsina makhatana phungdorakli atopa paw manamo Lamdeng da irang thokan bidanaba wakat Mipham pangthokre Lamdeng education minister S Rajena covid license marakta Mipham pangthoknaba hotnarakpada Lamdeng gi miyamna Mipham pangthoktanaba hairubada police kauthaduna miyambu tear gas kapsel wan thaduna numit nini gi matungna laikhidraba asem gambiti sahi humfuga mangagi misibu yaningdaba phongdokpa loinana asiguma thaudoksi amuk hana Lamdeng da thokon biganu haina Lamdeng makha laikai gi ahumgi nupi sina wakat Mipham pangthokre wakat Mipham aduda saruk yarambi pi purnima na hai asigumba miyambu kihanbegi thaba amuk hana tawbiganu loinana Lamdeng gi miyamna BJP gi phiral mai thai haiduna maral siriba si aranba waphamni phiral mai thakiba leite Lamdeng gi miyamna party khudima ki phiral bu ikai khumnai wakat Mipham duda phiral mai thai haiba yaningde phiral mai thakiba leite irang thoknaba sinbigano gambini misi yaningde haibana singba kholaw singlawki haina pauksi sina su phungdorakli losilakpoina atopa tentakpa pawamana police na fazilure Imphal West ki Sagolban Tera sayang lairakdagi phoni koba miye ama hokibasai English singani ga taragama panda Lamlai police station gi manung sana leiba laimakhong mapal khul gi lamkhara leibigi mathakta khulansu lamkhara piraga pak saraba matung khul gi ayaba yauduna English singani ga kunda lam khupsilakpagi wahaudagi khulga
उंखटनखरे थौदोक अदुग मरी लेनना फोनीना पुलिस थारकलगा खुलगी मियोय मरी फजनखिबगी मनुंगदा अहम थादोरखरे अमसुम जितेन कौबा अमना मखाताना फजन हौबदगी ngasi खुलगी मियामना lamlai पुलिस स्टेशन दा थोमजिनदुन इरांग थोखरे थौदोक असिग मरी लेनना GAC अमसुम lamlai पुलिस स्टेशन गा हायेंग ओइना वरी सनसी हाइबदा खुंजासिंग यादबदगी मखाताना चाउन उंखटनरकपदगी अथेंगमदा पुलिस अमसुम GAC गी मरक्ता यानबा चिरोल अमा इनरगा जितेन थादोरखरे हाइदि हेनसु पाउसिन मखाताना फोंदोरकले दुगा हौजिकुनदि पाउसिन मतंग से लुसिनजरगे पाथोक्सगी दुसोकिबलान की बियोरसिमना पीगने एंड थैंक यू